ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯗ ꯁꯟꯖꯤꯠ ꯁꯔꯃꯅ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯩꯅ ꯃꯌꯥꯝ ꯃꯐꯝꯗ ꯄꯨꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯞꯗꯦꯠꯁꯀꯤ ꯃꯇꯥꯡꯗꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯞꯗꯦꯠꯇꯤ ꯂꯦꯞꯄ ꯂꯩꯇꯦ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯞꯇꯥꯒꯤ ꯂꯥꯛꯄ ꯌꯥꯏ ꯊꯥꯒꯤ ꯂꯥꯛꯄ ꯌꯥꯏ ꯑꯅꯧ ꯑꯅꯧꯕ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯂꯦꯞꯇꯦꯀꯣ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯅ ꯑꯩꯅ ꯑꯞꯗꯦꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯤꯖꯔꯤꯕ ꯄꯥꯎꯁꯤꯅ ꯅꯧꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯖꯔꯤꯕꯁꯤꯡꯗ ꯂꯧꯁꯤꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯄꯤꯖꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯁꯟꯖꯤꯠ ꯁꯔꯃ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕꯁꯤꯅ ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯍꯥꯟꯖꯤꯟꯕ ꯂꯦꯞꯄꯣꯏꯁꯤꯀꯣ ꯂꯥꯛꯄꯤꯔꯣ ꯍꯟꯗꯛꯇ ꯅꯧꯅ ꯑꯅꯧꯕ ꯑꯞꯗꯦꯠꯁ ꯐꯅꯌꯥꯝ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯨꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯅ ꯈꯔꯗꯪ ꯈꯟꯒꯠꯆꯔꯒ ꯃꯌꯥꯝꯗ ꯑꯗꯨꯝ ꯊꯝꯖꯒꯦ ꯑꯗꯣ ꯃꯉꯥꯗꯪ ꯑꯩ ꯂꯧꯈꯠꯆꯒꯦꯀꯣ ꯑꯞꯗꯦꯠꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨ ꯑꯣꯏꯗꯕꯁꯨ ꯌꯥꯎꯏ ꯃꯔꯨ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯗꯕ ꯑꯗꯒꯤ ꯀꯩꯁꯨ ꯀꯥꯟꯅꯗꯕꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯌꯦꯡꯕ ꯀꯟꯇꯦꯟꯠꯁꯤꯡ ꯍꯥꯏꯕꯗꯤ YouTube ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯩꯁꯤꯗ ꯑꯉꯥꯡꯁꯤꯡꯅ ꯌꯦꯡꯕ ꯌꯥꯕ ꯀꯟꯇꯦꯟꯠꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯅ ꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯀꯟꯇꯦꯟꯠꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯏꯕ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯆꯣꯡꯉꯝ ꯆꯥꯗꯕ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯒ ꯀꯃꯦꯟ ꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯗꯤ ꯃꯗꯨ ꯋꯥꯔꯅꯤꯡ ꯊꯥꯒꯅꯤ ꯆꯦꯅꯦꯜꯗꯨꯗꯩꯗ ꯑꯍꯨꯝꯂꯛ ꯐꯥꯎ ꯋꯥꯔꯅꯤꯡ ꯄꯤꯒꯅꯤ ꯍꯥꯏ ꯑꯍꯨꯝꯂꯛꯁꯤꯗ ꯃꯈꯣꯏꯅ ꯏꯟꯗꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜꯗꯨꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯥꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯆꯦꯅꯦꯜꯗꯨꯒꯤ ꯀꯃꯦꯟ ꯕꯣꯛꯁ ꯂꯩꯔꯤꯕꯗꯣ ꯀꯃꯦꯟ ꯕꯣꯛꯁꯇꯨ ꯗꯤꯁꯦꯕꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯃꯦꯟ ꯕꯣꯛꯁ ꯌꯥꯎꯍꯜꯂꯛꯇꯕꯁꯨ ꯌꯥꯏꯀꯣ ꯃꯁꯤꯃ ꯍꯟꯗꯛ ꯅꯧꯅ ꯊꯣꯛꯄ ꯑꯞꯗꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯤꯔꯤꯕꯁꯤꯡꯅ ꯃꯥꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯀꯅꯥꯅ ꯀꯔꯤ ꯏꯔꯛꯄꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯆꯦꯛ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯈꯔ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯩꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯑꯉꯥꯡꯁꯤꯡꯅ ꯌꯦꯡꯕ ꯌꯥꯕ ꯀꯟꯇꯦꯟꯠꯁꯤꯡꯒꯤꯅꯦꯀꯣ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯑꯦꯖ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯗꯕ ꯑꯉꯥꯡꯁꯤꯡꯅꯁꯨ ꯌꯦꯡꯕ ꯌꯥꯕ ꯀꯟꯇꯦꯟꯠꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯦꯅꯤꯃꯦꯁꯟꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯁꯦꯝꯕꯁꯤꯡ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯅꯥꯇꯩ ꯆꯥꯗꯕꯅ ꯏꯁꯤꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯃꯦꯟꯗꯣ ꯑꯩꯈꯣꯏ ꯁꯦꯠꯇꯤꯡꯗ ꯀꯩꯗ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯆꯣꯡꯉꯝ ꯆꯥꯗꯕ ꯀꯃꯦꯟꯁꯤꯡ ꯏꯔꯛꯑꯒꯗꯤ ꯃꯗꯨ ꯁ꯭ꯄꯦꯝꯗ ꯆꯠꯅꯅꯕ ꯁꯦꯠꯇꯤꯡꯗꯣ ꯊꯝꯕꯤꯒꯗꯕꯅꯤ ꯑꯃꯗꯤ ꯃꯌꯥꯝꯗ ꯎꯗꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯀꯃꯦꯟꯁꯤꯡꯗꯣ ꯀꯛꯊꯠꯄꯤꯒꯗꯕꯅꯤ ꯑꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯨꯝꯂꯛ ꯅꯣꯇꯤꯁ ꯊꯥꯔꯛꯀꯅꯤ ꯅꯣꯇꯤꯁꯁꯤꯗ ꯊꯧꯁꯥꯗ꯭ꯔꯒꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯄꯤꯕ ꯌꯥꯏ ꯑꯃꯗꯤ ꯆꯦꯅꯦꯜꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯕꯣꯛꯁ ꯗꯤꯁꯦꯕꯜ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃ ꯑꯅꯧꯕ ꯑꯞꯗꯦꯠꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯅꯥꯀꯟꯗ ꯔꯤꯂꯦꯇꯦꯠ ꯆꯦꯅꯦꯜ ꯍꯥꯏꯗꯅ ꯄꯤꯔꯤꯕ ꯐꯤꯆꯔꯗꯣ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯒꯅꯤꯀꯣ ꯃꯁꯤ ꯃꯣꯏꯅ ꯂꯧꯊꯣꯛꯏꯕꯒꯤ ꯃꯔꯝꯁꯦ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯍꯥꯏꯔꯤ ꯃꯁꯤꯅ ꯃꯌꯥꯝꯗ ꯀꯩꯁꯨ ꯀꯥꯟꯅꯕ ꯄꯤꯗꯦ ꯑꯗꯨꯅ ꯔꯤꯂꯦꯇꯦꯠ ꯆꯦꯅꯦꯜ ꯍꯥꯏꯅ ꯑꯩꯅ ꯅꯥꯀꯟꯗ ꯍꯧꯖꯤꯛ ꯄꯤꯖꯔꯤꯀꯣ ꯁꯤꯗ ꯌꯦꯡꯂꯒ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯔꯤꯂꯦꯇꯦꯠ ꯆꯦꯅꯦꯜ ꯍꯥꯏꯅ ꯆꯕꯥꯛ ꯑꯃ ꯄꯤꯔꯝꯕꯗꯣ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯕ ꯆꯦꯅꯦꯜꯁꯤꯡꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯄ ꯍꯧꯔꯦ ꯎꯗꯕ ꯆꯦꯅꯦꯜꯁꯤꯡ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯌꯦꯡꯁꯤꯟꯕ ꯅꯪꯗ꯭ꯔꯤꯕ ꯆꯦꯅꯦꯜꯁꯤꯡ ꯈꯔꯗ ꯊꯣꯛꯄꯁꯨ ꯌꯥꯏ ꯑꯌꯥꯝꯕꯅꯗꯤ ꯍꯧꯖꯤꯛ ꯂꯧꯊꯣꯛꯄ ꯍꯧꯔꯦꯀꯣ ꯑꯗꯨꯒ ꯐꯤꯆꯔ ꯆꯦꯅꯦꯜ ꯍꯥꯏꯅ ꯊꯣꯛꯄꯗꯣ ꯑꯗꯨꯗꯤ ꯂꯩꯒꯅꯤ ꯑꯗꯨꯒ ꯔꯤꯂꯦꯇꯦꯠ ꯆꯦꯅꯦꯜ ꯍꯥꯏꯅ ꯌꯥꯝꯅ ꯄꯤꯔꯝꯕꯗꯨꯗꯤ ꯂꯩꯔꯔꯣꯏ ꯐꯤꯆꯔ ꯆꯦꯅꯦꯜꯗꯨ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯤꯟꯖꯕ ꯌꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯔꯤꯂꯦꯇꯦꯠ ꯆꯦꯅꯦꯜ ꯍꯥꯏꯅ ꯌꯥꯝꯅ ꯄꯤꯔꯝꯕꯁꯤ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯊꯦꯡꯅꯖꯩꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤꯁꯤꯅ ꯀꯣꯄꯤꯔꯥꯏꯠ ꯀꯟꯇꯦꯟꯠ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯊꯦꯡꯅꯕꯤꯔꯝꯃꯒꯅꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕ ꯃꯤꯁꯤꯡꯗꯤ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯚꯤꯗꯤꯑꯣꯅ ꯑꯩꯅ ꯊꯥꯒꯠꯆꯕ ꯑꯗꯨꯒ ꯃꯤꯒꯤ ꯀꯟꯇꯦꯟꯠ ꯑꯩꯅ ꯂꯧꯔꯨꯔꯒꯗꯤ ꯃꯤꯗꯨꯗ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯑꯣꯅꯔꯗꯨꯗ ꯁꯦꯟ ꯀꯥꯒꯗꯕ ꯚꯤꯗꯤꯑꯣꯅ ꯑꯩꯅ ꯊꯥꯒꯠꯄ ꯑꯗꯨ ꯁꯦꯟ ꯑꯃꯗꯨꯅ ꯐꯪꯕ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯍꯥꯏꯕꯁꯦ ꯑꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯀꯣꯄꯤꯔꯥꯏꯠ क्लेमसी तौरख्रेन खलसी अदो आईदी मीगी करिसु सिनरुसु लेते अदे कदाइवाइदा यावरिबजानो आईगी कॉपीराइट क्लेम तौरैसि हाइना मफमदु खर चममनबा फावरमिको हुजिक्ति यूट्यूब की माइकैदगी मदो अखोइगी अपडेट अमा थोए हाइदि मीसिदा कॉपीराइट क्लेम से पीबा मतमदा एक्जेक्ट पॉइंट मागी पार्टिकुलर पॉइंट दु सब चाना पीरनी हाइदि सिगी एरिया सिदा नंग मीगी कंटेंट सिंग यावी अदुना सिगी सेकेंड मसिंग सिगी मिनिट मसिंग स्वाइगी एरिया सिदा नंगी मीगी कंटेंट दु यावबदगी नंग कॉपीराइट क्लेम चाबनी हाइबदो सब चाना उहनबिरनी हाइबा सिगुम्बा अपडेट अमसु थोइको अदुगा मरी सुबा अपडेट सिना YT गेमिंग एप्लीकेशन की मतंगनी YT गेमिंग एप्लीकेशन हाइबजे अखोइगे प्ले स्टोर दा फंगमबनीको यूट्यूब की ओइना गेम की ओइबा प्लेटफॉर्म अमनी गेम की ओइना लैबा एप्लीकेशन अमनी मसी होजि कक्थखरे मसी अखोइगी मेन यूट्यूब ऐप ओइना अखोइना सिनरिबा यूट्यूब एप्लीकेशन से असिदो ओइना पीरनी हाइबा सिगुम्बा अपडेट अमसु थेंगजैको अदुगा मंगा सुबदा लैरिबा अपडेट सिना अखोइना नहानदगी खंगबदा सब्सक्राइबर मसिंगजी उटलगा थंबामा सब्सक्राइबर मसिंगजी उटतना थंबामा अनि सुइको अदो अहेनबा फीचर अमगा मु पीबीरे यूट्यूब ना सब्सक्राइबर मसिंग से राउंड फिगर हाइदना खुदम मोइना ई करिगुम तंग हाइजेगे
ꯀꯅꯥꯒꯨꯝꯕꯝꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯤ ꯂꯤꯁꯤꯡ ꯃꯉꯥꯒ ꯆꯥꯝꯃ ꯍꯥꯏꯅ ꯍꯥꯏꯔꯁꯦꯕꯀꯣ ꯂꯤꯁꯤꯡ ꯃꯉꯥꯗꯨ ꯎꯠꯂꯒ ꯊꯝꯒꯅꯤ ꯆꯥꯝꯃꯗꯨ ꯎꯠꯂꯣꯏ ꯃꯁꯦ ꯑꯅꯧꯕ ꯍꯥꯞꯆꯤꯟꯕ ꯐꯤꯆꯔ ꯃꯈꯜ ꯑꯃꯅꯤꯀꯣ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛ ꯌꯨꯇꯨꯕꯅ ꯁꯦꯝꯗꯣꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯩꯁꯨ ꯁꯤꯒꯤ ꯀꯥꯟꯅꯕ ꯊꯣꯏꯗꯣꯛꯅ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯕꯨ ꯑꯅꯧꯕ ꯑꯞꯗꯦꯠ ꯈꯔꯁꯤ ꯑꯩꯅ ꯄꯟꯕꯗ ꯁꯤ ꯊꯧꯕ ꯑꯞꯗꯦꯠ ꯈꯔꯁꯨ ꯂꯩ ꯌꯥꯝꯅ ꯂꯨꯔꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯅ ꯃꯉꯥ ꯈꯛꯁꯤ ꯆꯤꯡꯊꯣꯛꯑꯒ ꯃꯌꯥꯝꯗ ꯎꯠꯆꯕꯅꯤ ꯃꯁꯤꯅ ꯌꯨꯇꯨꯕ ꯅꯧꯅ ꯍꯥꯡꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯎꯠꯆꯕꯅꯤꯀꯣ ꯑꯗꯨꯒ ꯌꯨꯇꯨꯕꯀꯤ ꯑꯣꯏꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯅ ꯄꯥꯎꯁꯤ ꯄꯤꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯎꯠꯆꯔꯤꯕ ꯑꯞꯗꯦꯠꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯀꯩꯁꯨ ꯌꯥꯎꯗꯦꯀꯣ ꯑꯗꯨꯒ ꯔꯤꯌꯨꯁ ꯀꯟꯇꯦꯟꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯇꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯊꯤꯕ ꯑꯞꯗꯦꯠ ꯑꯣꯏꯈꯤꯕꯁꯤꯀꯣ ꯃꯁꯤꯒꯤ ꯑꯞꯗꯦꯠꯁꯤ ꯂꯥꯛꯄꯗꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯀꯌꯥ ꯑꯃ ꯄꯨꯡꯃꯨꯠ ꯃꯨꯠꯄ ꯌꯥꯎꯅꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯗꯤꯁꯦꯕꯜ ꯑꯣꯏꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯥ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯄꯥꯝꯃꯒꯗꯤ ꯑꯩ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯁꯦꯝꯖꯔꯛꯀꯦꯀꯣ ꯔꯤꯌꯨꯁ ꯀꯟꯇꯦꯟꯒꯤ ꯃꯥꯒꯤ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟꯒꯤ ꯃꯇꯥꯡꯗ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯄꯤꯖꯔꯤꯕ ꯌꯨꯇꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯄ ꯑꯞꯗꯦꯠ ꯃꯉꯥ ꯈꯛꯇꯪ ꯈꯟꯒꯠꯆꯔꯒ ꯃꯌꯥꯝꯗ ꯎꯠꯆꯕꯅꯤꯀꯣ ꯑꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯌꯨꯇꯨꯕꯀ ꯃꯔꯤ ꯂꯩꯅꯕ ꯑꯞꯗꯦꯠꯁꯤꯡ ꯐꯪꯕꯤꯅꯕ ꯑꯃꯗꯤ ꯃꯣꯕꯥꯏꯜꯒ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯂꯩꯕꯗ ꯀꯃꯦꯟ ꯕꯣꯛꯁꯇ ꯏꯕꯤꯔꯛꯎ ꯍꯥꯏꯖꯔꯒ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯕꯥꯏ ꯕꯥꯏ